Paunikhol pausedagi maruoiba pau khara khangacharaga miyamde kholol tamjage. Ngarang Numidang imphal mayolda leiba DM campus da bom pokhaibada maheiloi ama Sire amana Sokle. UCM yauna office kaya mai tharamle. Ngarang Numidang pung 8:39 tabada imphal mayol oiriba imphal police station gi DM University complex da maheiloi loop ama gi sanglenda sakhangdaba singna langsilapa bomna pokhaibada gi miyoi ama laikidre miyoi amana Sokle. Thaudo asigi matangda police gi phangwa pawgi matung ina thaudo aduda laikidraba miyoi adudi Bisnupur district ki manung zamba opopi mayai laikai ward number 11 degi housing DM College of Science da BA 5th semester tamliba Kennedy chahi kungamari oinam apopo oinam ingocha amadi ebemza gi machanupa ahalni hairi aduga soklaba miyoi aduna kaibul lamjaudagi Salam Michael chahi kungamari apopagi ming ibomza kawi hairi Lebak thiba thaudo aduda makoi ani tamthina sokpadagi khonglai thuna Rasmedi city da pukhatuna layingnaba honaki adum oinamak oinam Kennedy di laikanaba ngamdana laikidabani hairi DM University campus numidang bo pokhaibada laikidraba oinam Kennedy gi misiga mari laina je semkre pung nifunipan gi manungda mi hapa pothoktrabadi akanba khongjang changsilagani haina je sina section wa thamlakli JSC against the brutal killing of Oinam Kennedy na sinduna laikidrabagi poknafam opopi community hall da miyamna wakat mifam pangthokre loinana thaudo asibo yaningdaba phongdoktuna ngasi masing yamlaba maheiloi singna DM campus tagi hawduna khongja chatre DM college campus tagi hawraga thangmaiban lambida laklaga naga mapan taraba matung BT lota laklaga kangla mamangda maheiloi singna thaudo adubo akanba mawngda yaningdaba phongdoktuna maheiloi hatpa yaningde We want justice. Terrorism ki thawong yaningde mihapa athu bada potho u haiduna penda bagi kholaw kaya laukre amaramda DM campus bom pokhai kiba thawdo aduga ikan kanadana imphal da leiba United Committee Manipur UCM gi office sakhangdaba singna mai thadok lamle mai tharamba aduna maram oiraga office adugi maru eba che changsing loba yadana sakre mai sapagi paw hek phangbaga Manipur Fire Service ki team laktuna mai muthatna ba honaki Fire Service na kanna honaduna mai muthatpa ngamlabasu UCM ki office building ni saru ayamba chawna amang ata thoki kokoma ki office punna laminariba UCM ki office asi kanana karigi damak mai thadok lamribano haba khangba ngamdri hirama asi ki matangda ngasi UCM ki president Jaichandra Khuman na lupa crore ama pirabasu leiba phangloidaba puwari mai thadok khibaga sa manai haina Manipur Press Club ta pangthokpa pawgi mifam amada phongdokre Nakal amaromdana konung mamangda leiba Coalition Against Drugs and Alcohol kadagi office sakhangdaba singna mai thaba hawrangki hairi adubu matam chana Fire Service ki kangul laktuna kanba ngamki kadagi office na mai cha hokdrabasu office ki maroiba che changsing mai tharambada natana polam kaya su thugairam le hairi amaromda wangkhaida leiba mapi council gi office building ge leiba Image TV correspondent nangthongbong Kumar sakhangdaba singna tamthina purambadagi hospital da pukhatuna laikanakre hiramasi gi matangda thaudok thokfamdagi phangba pawgi matung ina nongthomang Kumar na mahaki kada lairingaida sakhangdaba khulai fa miyoi khayal na changaklaga mahapu phuba hawraki tungda mahapu DM University campus fadana puraga amuk hana tamthina foki mahak masana pamui ne haina saktaktarabasu pamui oraga kaidaurage haina tamthina chairaga makhata na foki sakhangdaba sing aduna Kumar na lairiba ka adu maina tumna thadoki Maduda mahaki fresh ki icon su yaukre amadi mahakna sijinaba mobile phone su hauzik phawgi oina thiba khangdri hairi miral gi thawmi singna jirebam yauna tampa ki exam center singda koina chatuna yengsingkre maitei irol iyek loina chilol apunba loop miral kanglai pang lamdam sida ngasi fawal lol amadi mayek chawkhanaba hanba laitina changchilapa khongjanggi manungjana ngasi Council of Higher Secondary Education Manipur Kosem na sinduna hauzik chathariba class 12 ki final exam asida maitei mayek thokpa asida miral gi thawmi kungni fan jirebam yang tampa ke exam center ayambada maheiloi sing ningthijana maitei mayek asi chamdamnaba asi pangthokribra haibagi yengsing khongcha amang achatuna yengsingkre adubu yamna ngaklibadi maitei mayek ki koisanda Bengali mayek yoramba se angakpani mase kosem na matam jana semhaudrabadi miral na kosem gi mathakta miyeng changba hauragani hairi Accident thokre Imphal East District ki manungchana leiba wangkhai ayang parilota ngarang numidang akanba khonjel go loinana thawrakiwa Tata Nexon car amana
yum amagi geta thumjinduna akai atoi thokre thawdo aduda gari adu bu thawrakhiba miyoi adusu soktuna hospital da pukhakre hari wangkhairomdagi porompa maikai tamna yanga thawrakhiba higok machugi tata nexon car aduna control ngamdabadagi lambigi nakalda leiba drain adu lana pailaklaga gate ki pillar aduda thomjingkhibani hari thawdo aduda gari adu tamthina akai atoi thokki gari adugi mamang thangba saruk leimaida yungsillaga maning thangba saruna gate ki pillar da ngalaga laiki hari sakhangdaba singna office school mai tharamba amadi bom langchilambagi thawdok singbu yaningdaba phongdoragri DMU campus da leiba maheiloi loop amagi headquarter da bom pokhai handuna maheiloi ani Salam Michael Sahi Kungamari Leifam Kaibul Lamjauna Sokiba Amadi Oinam Kennedy Sahi Kungamari Leifam Upopi Bisnupur Laikidabada Tamoi Song Nungaitaba Pongdokzari Haina Manipuri Youth and Student Unit Maisugi President Koye Fidina Tokpa Chero Amana Pongdoragli Chero Alduna Makataradun Hai Lodina Taudo Asida Soklaba Amadi Laikidraba Singi Imung Manungi Awabada Su Saru Yari Hairi Laivaki Awa Ana Taudo Wa Tokayada Azobo Thawai Lauriba United Committee Manipur UCM ki lamphel leiba office mai tharamba masale magi school mai tharamba asi kana gi thausil thawom asi akan mong de yaninda ba phongdoragli pali balengang na sumiyeng changbiduna akopa langla lanjin thigai piu loinana mara leiba chenava sing chairak pibiyo hairi kalak khamban bana yegnaba lalnai lonja lonthup na duna micham praja mi paigani sokoni ifurup sigani khandana bom langsimba office school mai hekta thaba ate akai thoambagi thawok matung manaw hana tawbiganu fana nungainadaba yanadaba leirebasu wari watai sanaduna semdoknabagi tanja pinaduna hingminadraba akana thawtanabagi thawdok tongnarabadi aikhoi furup kari oigadage lingjen manasi ireiba iramdam kanchi chafu karaga kwakna harawbagi thawdok togumsi tha tara mai chalaba iramdam manipur khamthengna wanarengai tanja chida yengnabana khubak khuduna khudongchaba lawkhidanaba Aikoi amata oina tharum thamnadana ireiba iramdang kannaba hotnaminasi hainasu chero aduna makhatarakli RPF ki marfumanga suba mapokumon numika mari leinana acting president miyamda yaifa pause pirakli ahanba makta imaraiba amasuk miyam ningkha tamnabaki lanjangda thawai kaikhraba athawbasing punamaki mafamda yawolgi ikai khumnaba uchari ireiba iramdam amasung aikhoigi miyam ngak sembagi khongjang asida Tawaina ponta pikraba lamdam sigi athawa mapari mamong khudimak pusu aihakna ko nonduna ikai khumna uchari haina aina thinkraba lalaru Revolutionary People's Front RPF ki acting president ngobana khoyek fidina thokpa jero aduna phongdorakli paujal aduna makha taraduna hai makhuta pambai punnamak laina Bharat Sarkarna Manipur da thokliba watho asibo asukuiraba fawa thingbagi mahuta Furup amagi miyo asiba masing sudribagum nakal amada tonglaga lairibasi karigino Bharat Lami singna kari maramgi kuki khulai paiba sing asibu sowan sihanba yade haibagi maung ulibano aduga tampaki micham miyam sing asibuna masing hantaragadi yamna fagani haina matam ngai bugumna ama tawribasi karigino haiba wangsing asiga mari lainana manungi oiba wafam adu lotnaba ngasi fawa sikhang khangduna hotnaduna laki Ngalingai da khangbak ngamdraga su Manipurgi miyamgi mathakta lisang sina satharakliba lan asina aikoigi miyambu mitsinghale lo leba wafomdaga chenaba thawdokaya lepa laitana mathang tholakliba sing amasum yengnabana uhanaba hotnariba sing asidagi tachengba lo leba wafomdo kari oigani haibado loisembada laihalle scientist singna black hole gi maramda khambang ngamlibasi black hole manung uba ngamlubagi nate changlubasu nate black hole lai habagi khudang chamdam amasung likhun mayam amana paisilakpa leptaba aduga black hole gi mapan akoibada thokliba thawdoksing adu khangba ngamlakpadagini khudam amatang palabada thawai michak singna makoigi akoibada ungduna leibagi black hole gi singsimba ngambagi pangalai habada khambang ngamlai nupi angang yauna misam kaya sokliba siriba miyam sigi tengthau khogi pakhum leitribasi Bharat Sarkar gi apama karino haiba maduki chapsaba maram ngasidi miyamna khangle ahanba hek yinglubadadi policy leitaba manba adudagi policy lanba maluba sore lale khanglabanina semdok chumthokpa yare haina hayuraga sum adu semdok sinjin hongdo hongjin hekta tawba yadaba thawom mataw mayam si lisang sina chatharakli balan asigi mathang urakli Fibam asi iseng na hairabada hana mangjongna asumna oirakpa yai khangba ngamkhrabasu Bharat ki pandamda soktrabadi paring kaina chathajachanu haiba
ꯐꯤꯔꯦꯞ ꯂꯩꯈ꯭ꯔꯕ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁ ꯑꯃꯒꯤ ꯃꯅꯨꯡ ꯆꯟꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅꯁꯨ ꯈꯪꯅꯔꯦ꯫